ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯂꯧ ꯄꯥꯟꯕ ꯌꯥꯗꯕ ꯂꯧꯐꯝ ꯍꯦꯛꯇꯔ 5,000 ꯔꯣꯝꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯧꯃꯤ 150ꯒꯤ ꯗꯣꯀꯨꯃꯦꯟ ꯔꯤꯖꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯁꯦꯝꯕꯤꯔꯒ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯧꯃꯤꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯃꯣꯏꯔꯥꯡ ꯇꯨꯔꯦꯟ ꯕꯟ ꯂꯩꯀꯥꯏ ꯃꯥꯟꯗꯣꯞꯇ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ AC 6ꯀꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯨꯞꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣ ꯏꯉꯣꯇꯣꯝꯕ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯃꯪꯂꯦꯝ, ꯑꯦꯗꯚꯥꯏꯖꯔ ꯑꯦꯜ ꯁ꯭ꯌꯥꯝꯀꯨꯃꯥꯔ, ꯂꯨꯞ ꯑꯁꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯂꯥꯝ ꯔꯦꯅꯨꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯋꯥꯔꯦꯞ ꯈꯔꯁꯨ ꯂꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯃꯪꯂꯦꯝꯅ ꯍꯥꯏ AC 6 ꯂꯩꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ 2 ꯑꯃꯗꯤ MLA 4ꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯧ ꯄꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯧ ꯄꯥꯟꯕ ꯌꯥꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯧ ꯄꯥꯟꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯂꯧꯐꯝꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯗ꯭ꯔꯤꯕ ꯂꯧꯃꯤ 9,434ꯒꯤ ꯃꯅꯨꯡꯗ DC ꯕꯤꯁꯅꯨꯄꯨꯔ, ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯗꯤꯔꯦꯛꯇꯔ, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯣꯠꯅꯕꯤꯗꯨꯅ ꯂꯧꯃꯤ 724ꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯊꯨꯕꯗ ꯄꯤꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ꯫ ꯗꯣꯀꯨꯃꯦꯟ ꯔꯤꯖꯦꯛ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯂꯧꯃꯤ 150ꯒꯤ ꯑꯆꯨꯝꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯧꯃꯤ 150 ꯑꯁꯤꯒꯤꯁꯨ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯕꯒꯤ ꯂꯤꯁ ꯊꯣꯔꯛꯄ ꯌꯥꯎꯍꯟꯕꯤꯔꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯎꯍꯟꯕꯤꯔꯛꯇ꯭ꯔꯕꯗꯤ ꯅꯝꯕꯣꯜꯗꯒꯤ ꯍꯧꯔꯒ ꯋꯥꯡꯂꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯝꯕꯣꯜ AC, ꯑꯣꯏꯅꯥꯝ AC, ꯕꯤꯁꯅꯨꯄꯨꯔ AC, ꯃꯣꯏꯔꯥꯡ AC, ꯊꯥꯡꯒ AC ꯑꯃꯗꯤ ꯀꯨꯝꯕꯤ ACꯒꯤ ꯂꯧꯃꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯧꯃꯤ 150 ꯑꯁꯤ ꯏꯁꯨꯝꯇꯕ ꯊꯥꯒꯠꯆꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯔꯤꯖꯦꯛꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯄꯤꯔꯛꯄ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯌꯥꯝꯅ ꯂꯧꯃꯤꯁꯤꯡꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯔꯤꯖꯦꯛꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯂꯛꯏꯕ ꯂꯧꯃꯤ 150ꯁꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒ ꯇꯥꯟꯅꯖꯔꯦ, ꯀꯃꯔꯁꯤꯌꯦꯜ ꯂꯦꯚꯦꯜꯗ, DC ꯂꯦꯚꯦꯜꯗ, ꯗꯥꯏꯔꯦꯛꯇꯔ ꯂꯦꯚꯦꯜꯗ ꯇꯥꯟꯅꯔꯒ ꯃꯣꯏꯁꯨ ꯑꯣꯀꯦ ꯇꯥꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯔꯕꯅꯤ꯫ ꯑꯗꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯔꯤꯕ 150ꯒꯤ ꯑꯋꯥꯠꯄ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯁꯣꯏꯔꯛꯏꯕ ꯔꯤꯖꯦꯛꯀꯤ, ꯑꯙꯥꯒꯤ, ꯃꯃꯤꯡꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯒꯠꯄꯤꯔꯒ ꯍꯟꯗꯛꯀꯤ ꯋꯥꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯧꯃꯤ 150ꯁꯤꯡꯒꯤ ꯄꯩꯁꯥꯁꯦ ꯊꯥꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯂꯧꯃꯤ ꯂꯩꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯂꯩꯔꯤꯕ ꯂꯥꯟ ꯉꯥꯛꯏꯕ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯂꯥꯟ ꯉꯥꯛꯂꯤꯕꯅꯤꯅ ꯆꯥꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯉꯥꯛꯀꯅꯤ? ꯂꯧꯃꯤꯅ ꯆꯥꯅꯕ ꯄꯨꯊꯣꯛꯀꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯊꯥꯗꯣꯛꯄꯤꯔꯒ ꯂꯧꯃꯤꯗ ꯌꯥꯝꯅ ꯏꯄꯥꯟ ꯇꯥꯡꯗꯕ ꯑꯃꯗꯤ ꯌꯥꯝꯗꯕ ꯑꯃ ꯑꯣꯏꯍꯜꯂꯁꯤ꯫